Pmayggi Makhada Manipur Oina Yum Sanaba Lupa Crore 216.45 Thadokkhre Pradhan Mantri Awas Yosna Gramin Pmayggi Scheme gi Makhada Manipur Oina Mayum Makai Ningthizana Laitaba Lairaba Imung Singgi Yum Sanabagidamak Senba Lisingani Kunmanga Kunmarida Lupa Crore 216.45 Thadokkhre Madugi Manungda Crore 138 lakh 38 sizinakre Pmayggi Scheme gi matangda ngasi Lok Sabha Lakpa Wahang Amada Union Minister of State for Rural Development Oiriba Dr. Chandrasekhar Pemasani na pikiba Aiba Pakumda Scheme asi lising ani tarataruki April Amadagi Haudokhibani Scheme asigi Makhada lising ani kunmarigi mas phawbugi manungda Leibak asigi lairaba mayum makai ningthizana laizadaba imung crore aniga lakh 45 yum sabinaba pandam thamki Scheme asigi beneficiary sing asi socio-economic caste census lising ani taramathoi SECC gi Makhada lepani Madugidamak guideline semnaba implement taunaba committee amasu semki ing lising ani kunmari gi August 8 da fangkiba Union Cabinet na semba sahi ing lising ani kunmari kunmanga dagi ing lising ani kunipan kunmapan phawada ahenba yum crore ani sanaba wareb lauki beneficiary khanbada yahol loidabagi chatna pathap singsu lepthokki madugi matung inna taka ani panba gari leiba nga phanaba hi leiba landline phone leiba amasung refrigerator leiba sing beneficiary oiba yadaba haiba wafam adu muthatki imung amagi income tha amada lupa lising tara ohellamba adudagi hengalakpada lupa lising tara manga phangba phawba imung sing beneficiary oiba yahanbaga loinana lamgi matang dasu komthokki nauna semdokreba criteria asigi matung inna ka ani dagi hena paka house leiba imung sing lauthokki makhatana lau singu bada sizinaba yauna taka ahum natraga mari panba gari leiba lupa lising yankhaidagi hena kisan credit card paiba imung government register tauba enterprise leiba imung amana tha amada lupa lising 15 dagi hena sen tanba ngamba income tax thiba imung professional tax thiba imung lam acre ani makhai dagi tadana lau singu bagi lam leiba imung amadi lam acre 5 dagi tadana lam leiba imung sing automatic oina scheme masigi beneficiary oiba dakthokigani hairi